Mega Manipur School na anoba khongthang amo oina climate change thengnana bagi thorang ama lokhat pa hokre thorang asi school asina Manipur lenga ki Directorate of Environment and Climate Change kapuna khut samnaraga school gi mahire sing the climate friendly behavior lehenna bagi pandam da west to wealth haiba project ama ngasi hokdokre thoramadu manung chana Manipur lenga ki Directorate of Environment and Climate Change ki Director Dr. T. Brejikumar Singh na bottle bank ani school asigi mahire sing da khut sinaduna project adu hokdokhe Mega Manipur School gi complex chathaki ba thoram aduda Dr. T. Brejikumar na aikoina hauzik thengnari ba irang aying asagi phibam asi aikoi mioibana ngaihaki nungaiba amadi apambagi damak tawkiba thabak thoram aduna atmosphere da akaiba thoktuna oirakpani masidagi ngakthoknaba aikoina tawba yabadi atmosphere da amadi mioibagi haksel da khwaidagi chauna akaiba piriba plastic ki potlam sing asi reuse recycle amadi hanthahanba changi haiki Thoramadu Thangzam Agro Industries Private Limited के Managing Director T.H. Joy Kumar से S.J. Plastic के Proprietor S. Itombi Singh MMS के Chairman T. Sanajauba अमदी Mega Manipur School के Principal Aton Longyar Yauna School असगी ओजा से Mahiroi अमदी Staff Singh ना सरुक्या के Plastic si magi degrade torok se different molecules se layer vele thol se upare plastic se magi matam lo selap kanda magi molecules masam samne kaithra kane when it break downs it is carcinogen again now carcinogen de kore cancer na hali budugumba poramoiba heavy metals but we are fully depend to the plastics again today akoi gi life thing asi fully depend tawre ko because of this so convenient to us akoi da adumadi convenient oi khre ko plastic se aduna akoi da masi gi se fully depend tawre ko since morning to evening night plastic si thadok ngamroidra habi question je ko jam hangi alternative kari no na but aina plastic si sinadab kanda mi sigadog dem ta yaug deba ko